Akaswani Imphal, Ningthoukhongjam Suni na pau pazari ahanbada maruoiba pau. Mukhyamantri Nongthombam Biren na hairi, Sarkar na war on drugs campaign chatharakpadagi Manipur da drug ki samasya chada marphu hanthabang amle. Siksya Mantri Thaunaujam Basanta Kumar na hairi, Mahiroi Singbu afaba maikai da porakna bu honabada Oza Singhi tangai fadraba thaudang amani. Amasung Pradhan Mantri Narendra Modi ki Gujarat amasung Rajasthan ki numit humni ki khongjat ngasidagi hauragani. Mukhyamantri Nongthombam Biren Singh na hairi, Sarkar na war on drugs campaign chatharakpadagi Manipur gi drug ki samasya chada marphu hanthabang amle. Egg is to Indo-Pacific, role of Northeast and Indian states in connecting the connectivities haibi hiramda ngarang Imphal da pangthopa haukiba numit nini gi mifam ama haudokladuna Mukhyamantri na hai, Manipur asi Golden Triangle gi manungda laibana drug ki samasya chauna mayoknari adubu English ingani tara nipan ki changsin bahuraki ba war on drugs ki campaign na samasya si chada marphu hanthan bangamle. Sing the poppy pambi sing tharamba mafam gi chada marphu taradi atopa mahi marong sing thaba hore. Khongjang asi mai pang na changsin bangamli ba asi rajya si gi miyam gi chawraba mateng dagi ni haina Mukhyamantri na thagat ba phongdokhi. Mang na hai sakhut pa masung neta ba awang nungpok lamdam ama ohen na bahai base lebak asi gi apambani. Mapangal kan ba chakot pamasung singnarpa kaya mayok na bangamba awang nungpok lamdam ohen bana lebag asigi sakti hengathan gani siribire na hai rajya sarkar na su connectivity gi lamda phibam phagadan ba akan ba thaudang lawri Siksya Mantri Thaunaujam Basanta Kumar na hairi Mahiroi Singbu afaba maikai da porakna ba honna ba haibasi Oza Singhi tangai fadraba thaudang amani Imphal East ki Kundrak pamda laiba Naurem Birahari College da ngarang Rooftop Gardening and Landscape Designing haibi hiramda pangthokpa numit ini gi workshop ama hogdokladuna mantri na hai Mahiroi Singh na matik chab afaba yumbi ama oiraklaba matamda aikoi gi khunai asi hena chakhot kadawribani maramaduna makhoibu matam chana ningthina sembi ba haibasi Oza Singh gi chawraba thodangni mantri na hai sarkar na school amadi college singi phibam phagathana ba lepa leitana honari added college Loksin gadawri haina khoiren masa paiduna irang thokna basin biganu madugi mahutta sarkar na loksin bada darkar oribasing adu college asida lehenna bu honabiyu edit college singbu sarkar na loksin bahibasi matam gi oiba thoksul thorang singi makada sathagadabani afaba college ama ohenna bu honabada akoi bada leiba miyamna su mateng pangbinaba mantri na appeal tawki Lilong Bazar da hangba MS Mercy Travel Agency gi mapu Muhammad Hafiz Salatur Adhar yauna Sasinaba che sang nambagi maral da sajiwa jail da thamkre Muhammad Salatur na Bangladesh gi ain kaina changlakpa mioi singda Aadhar card saduna pirambagi damak tha sigi kulum doida Lilong police na fagat ki mahak pungarang chief judicial magistrate ki court puthoklaba matungda jail da thajin khibani Pradhan Mantri Narendra Modi gi pungning gi wa man ki baat ngase yu pung 13 da Akaswani da sandokani handaki asina Pradhan Mantri gi marputra mari shuba man ki baat ni tharumasi Akaswani Imphal yauna Akaswani gi station khudimakta relay tawduna sandokani Pradhan Mantri na wangang ba hek loibaga madugi Manipuri wahantok Akaswani Imphal gi Kangla amasung Sangai channel animakta sandokani madun midang pung 9 da su amukhana sandokani tharumasi LRS Surasanpur da su relay tawgani atai lol sing mar paite kabui paumai thadau mau musung tangkhun londana mathangi nimita sandokani tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi numit humni gi khongchata Gujarat amasung Rajasthan da chatkani Pradhan Mantri nangasi Gujarat ki Vadodara da Indian Air Force ki C2 95 MW Transport Aircraft Manufacturing Project jatra hungani Thoramadu da Ngaksel Mantri Rajnath Singh Civil Aviation Mantri Jyotiraditya Sindhya amasung Gujarat ki Mukhyamantri Bhupendra Bhai Patel yaunu luchingba kaya saruk yagani Masi lanai company amana military aircraft sabagi ihan hanba project ni aircraft adu civilian sing da sijinabasu yagani asigumba aircraft asina Indian Air Force ki tawbangambagi sakti su hengat hangani
Defense Secretary Ajay Kumar Nahai, Indian Aircraft Connected Tata Consortium of Tata Advanced Systems Limited amasung Tata Consultancy Surveillance na aircraft nifu Bharat sagani. Pradhan Mantri na Kevaria da Zatuna Sardar Patel gi mitam da ikai khomna utkani amasung hayeng Rashtriya Ekta Divas thoram da saruk yagani. Banaskantha da jila da tungan ba sakhut thorangi project kaya gi jatra hungani Lepakupu nimita Rajasthan gi Banswara jila da pangthuka da ba Mangar Dham gi Gaurav Gatha thoram da saruk yagani. Ngasi phongba pause singi mareba pausingi damak hauzik Ngangom Kiran laire Kiran. Thagchiri chuni Chief Minister N. Birena Numinini ki oiba Act East Policy thabak ton thokna ba conclave Imphal la haudokiba. Manipur International Textile Expo ki paujal puba cycle rally Minister Namsak Kibgen lamtha kiba masung Tamenglong da amur fal kol pairak ki pausingna ngasi phongba pause ayambada maruoiba pau ina phongna ba ure. Sana leibakta Act East Policy ki matangda Numinini chathagadaba conclave Chief Minister na haudokre Act East Policy da kari thodang lawgadagi haiba laptop patangai fade haiba Chief Minister ki wafamna ahan me headline tawri. JP Samu Humpuna Panchayat Award ki paukum thakre Manipur da ADC amasung Gram Panchayat ki mathau da chayat nare haiba pauna pause sigani shuba headline tawri. Isel Express ta Act is to Indo-Pacific Conclave haukre War on Drug chathabadagi Manipur da drug ki wathok cha da Manipur hantare haiba Chief Minister Biren ki wafamna ahan headline tawri. Mahiroi singbo afaba maikei da lamjing bahibasi lamjing lamtak libasing thodang ni haiba Education Minister Basant Kumar gi wafamna pausi asigani shuba headline tawri. Naharol gi thodang da Act East Policy da kari tawgadabano haibadu chapsaba blueprint ama sema mathau tai haiba Chief Minister gi wafamna ahan headline tawri. Mipal tangdabu lamdam ohenanaba iramdam gi handloom and handicrafts ki polam sing yarimakai sizina se haiba Minister Namsak Kibgen gi wafam amana pause asigi anishub headline tawri. Sangai Express Manipuri da Connecting the Connectiveness Conclave Police OP nifu hangba yare haiba siam gi wafam na ahan headline tawri. Amur Falcon Tamenglong da koi pai ri haiba pau amana pause asigi anishub headline oina photo ga konan fong. Pona phamda Sanjat Thumjat Tawami Institute amata lemna tharoi haiba Prime Minister gi wafam na ahan headline tawri. Mapalamgi Maitai Singna Lainaba Guest House ama Kurai da Sargani haiba Minister L. Susindro gi wafamna pausi asigi ahan blamai da phongni. Huyelan pauda Police ki Anti-Vehicle Theft Cell gi langda mioi ohum ture sasinaba document na cell pijaraga gari kaya registration tawnabu honaramne haiba pauna ahan headline tawri. Isagi potok sisin aduna mipal tangdaba Manipur ohela seba Minister Namsak Kibgen gi wafamna pausi asigi ahan blamai da phongni. Iraibakta College Loksin Hanaba Watchat Wanom Tobiganu Pamdaba Todok Toknaba Maru Hunbiganu Haiba Education Minister Basant Kumar Wafamna Pausi Asigi Ahan headline tawri. Imphal Free Press ta Patna Lucknow amasung Indore da Manipur gi organic kiwi ahan bo oina yonba hawrgani haiba pauna headline tawri. Sangai Express English Minister Namsak Kibgen money tax cycle rally lamtha kibagi pauna ahan blamai de phongni. People's Chronicle da Congress Lusingba Gaikhangam AICC ki panel da yaure haiba pau amasung Minister Namsak Kibgen money tax ki cycle rally lamtha kibagi pauna maroi pausing oina phongni. Manipur Mail da Minister Namsak Kibgen Kangla gi nongchup thangma sana thongdagi money tax cycle rally lamtha kibagi pauna ahan headline tawri. Masona Tharmasung Nation to Hill to the Nominini Oiba Aegis to Indo-Pacific Conclave Chief Minister Biren Haudokre have a pau amasung. Textile Commerce and Industries Mantri Namsak Kibgen money tax ki cycle rally lamthakibagi pauna headline tawri. Manipur Express ta Act is to Indo-Pacific Conclave haukibagi pauna headline tawri. Suni. Thagachari Kiran aroibada maroiba pau amuk Mukhyamantri Ningthoukhongjam Biren hari Sarkar na war on drugs campaign chatharakpadagi Manipur da drug ki samasya chada marfu hantaba ngamle. Shiksha Mantri Ngangom Basant Kumar na hairi Mahiroi singbu afaba maikei da porakna bu honaba haibasi oja singi tangai padraba thodang amani amasung Pradhan Mantri Narendra Modi gi Gujarat amasung Rajasthan gi numit humni gi kongchat ngasidagi horagani pauloi jare.